ꯃꯌꯥꯝꯕ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯁꯥ ꯐꯠꯇꯕꯒꯤ ꯃꯤꯖꯩ꯫ ꯇꯝꯅ ꯈꯨꯜ ꯑꯁꯤꯗ ꯌꯥꯝꯅ ꯍꯣꯠꯅꯕ ꯀꯟꯕꯤ ꯅꯨꯄꯤ ꯑꯃꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯄꯤꯕꯥ ꯀꯧꯕ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯌꯨꯝ ꯄꯥꯟꯕꯒꯤ ꯃꯇꯝ ꯌꯧꯔꯛꯄꯅ ꯏꯔꯩꯅꯨ ꯀꯧꯕꯤ ꯃꯈꯣꯏ ꯈꯨꯜꯒ ꯊꯪꯅꯕꯗꯒꯤ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯇꯝꯅ ꯁꯨꯃꯥꯡ ꯃꯁꯤ ꯑꯣꯏꯔꯞ ꯁꯥꯇꯤ ꯆꯩ ꯁꯥꯗꯨꯅ ꯂꯩ꯫ ꯃꯃꯧ ꯅꯨꯄꯤ ꯏꯔꯩꯅꯨꯁꯨ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯑꯌꯨꯛꯁꯦ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯁꯤꯒꯦ?" "ꯏꯃꯧꯅ ꯆꯥꯅꯤꯡꯕꯅꯦ ꯑꯃ ꯍꯦꯛꯇ ꯊꯣꯡꯖꯤꯜꯂꯨ. ꯏꯃꯥꯒꯤꯗꯤ ꯁꯤꯃ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕ ꯑꯃ ꯂꯩꯇꯦꯗ. ꯏꯃꯧꯅꯕꯨ ꯊꯣꯡꯗꯕꯗꯤ ꯄꯪꯍꯥꯎꯗ ꯍꯥꯎꯏ." ꯏꯔꯩꯅꯨ ꯃꯣꯃꯣꯟ ꯅꯣꯛꯅ, "ꯍꯣꯏ ꯏꯃꯥ, ꯑꯗꯨꯗꯤ ꯀꯔꯤ ꯊꯣꯡꯕ ꯌꯥꯕ ꯂꯩꯒꯦꯗꯣ ꯌꯦꯡꯂꯒ ꯊꯣꯡꯖꯤꯜꯂꯒꯦ." "ꯍꯣꯏ ꯊꯣꯡꯖꯔꯨꯔꯣ." ꯏꯔꯩꯅꯨ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯒꯠꯄ ꯍꯧꯏ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯃꯅꯦꯝ ꯇꯝꯅꯥꯁꯨ ꯆꯪꯂꯛꯏ꯫ "ꯃꯧ, ꯅꯪꯕꯨ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯣ?" "ꯂꯣꯏꯔꯛꯀꯗꯧꯔꯦ ꯏꯃꯥ." "ꯐꯔꯦ, ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ. ꯑꯗꯣ ꯏꯕꯨꯡꯉꯣꯗꯣ ꯂꯩꯕ ꯎꯗꯦ. ꯃꯥꯕꯨ ꯍꯧꯒꯠꯈ꯭ꯔꯕ꯭ꯔꯣ?" "ꯍꯧꯒꯠꯇ꯭ꯔꯤꯌꯦ ꯏꯃꯥ." "ꯍꯩꯃꯥ, ꯍꯧꯖꯤꯛ ꯐꯥꯎꯕꯕꯣ? ꯑꯁꯨꯛ ꯊꯦꯡꯂꯐꯥꯎ ꯃꯥꯗꯤ ꯀꯩꯗꯧꯔꯤꯕ? ꯅꯪꯕꯨ ꯍꯧꯗꯣꯛꯂꯨꯗꯕ꯭ꯔꯣ?" "ꯍꯧꯕꯨꯗꯤ ꯍꯧꯗꯣꯛꯂꯨꯔꯦ ꯏꯃꯥ. ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯈꯤꯒꯦꯅ ꯍꯥꯏꯔꯦ, ꯑꯗꯨꯒ ꯍꯧꯒꯠꯂꯒꯦꯅ ꯍꯥꯏꯍꯧꯏ." "ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯣꯔ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯗꯣꯛꯆꯩ꯫ ꯑꯗꯨꯒ ꯃꯃꯧ ꯅꯨꯄꯤꯗꯨ ꯑꯣꯟꯁꯤꯜꯂꯒ, ꯇꯧꯔꯣ. ꯏꯃꯥꯅꯦ ꯀꯔꯤ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯈꯔ ꯌꯦꯡꯂꯨꯈꯤꯒꯦ." ꯏꯔꯩꯅꯨꯁꯨ ꯆꯥꯛ ꯑꯗꯨ ꯂꯣꯏꯁꯤꯟꯅꯕ ꯑꯣꯏꯅ ꯇꯧꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯄꯤꯕꯥꯁꯨ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯁꯨꯃꯥꯡꯗ ꯊꯣꯔꯛꯇꯨꯅ ꯍꯀꯥꯝ-ꯀꯥꯇꯨ ꯂꯥꯎꯅ ꯆꯜꯂꯤ꯫ ꯑꯗꯨꯒ ꯃꯁꯥꯗꯨ ꯇꯤꯡꯂꯤ ꯌꯥꯡꯂꯤꯔꯗꯨꯅ ꯂꯦꯞꯂꯤ꯫ ꯃꯃꯥ ꯇꯝꯅꯥꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯑꯣꯡꯗꯨꯗ ꯁꯥꯎꯅ ꯆꯩꯔꯛꯏ, "ꯏꯕꯨꯡꯉꯣ, ꯍꯧꯖꯤꯛꯁꯤ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯍꯥꯏꯕ ꯅꯁꯥꯅ ꯈꯪꯗꯕ꯭ꯔꯣ? ꯅꯠꯇꯦ, ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯇꯅ ꯇꯧꯕ ꯀꯩꯗꯧꯒꯦ ꯅꯪꯕꯣ?" "ꯑꯁ, ꯀꯩꯅꯣ ꯏꯃꯥ, ꯀꯩ ꯊꯕꯛꯅꯣ ꯑꯌꯨꯛꯁꯤꯗ? ꯍꯦꯛꯇ ꯀꯣꯛꯇꯨꯗ ꯂꯥꯎꯊꯔꯤꯃꯤ." "ꯍꯩꯃꯥ, ꯊꯕꯛ ꯁꯨꯗ꯭ꯔꯕꯗꯤ ꯏꯃꯨꯡꯁꯦ ꯅꯪ ꯀꯔꯝꯅ ꯄꯨꯒꯦ ꯍꯥꯏꯕꯅꯣ?" "ꯑꯗꯨꯒꯤꯕꯨ ꯏꯃꯥ ꯂꯩꯁꯤꯗꯤ. ꯍꯥꯟꯅꯗꯒꯤꯁꯨ ꯏꯃꯥꯅ ꯄꯨꯔꯒ ꯂꯥꯛꯑꯦ. ꯆꯞ ꯃꯥꯟꯅꯩ ꯀꯩꯅꯣ." "ꯏꯕꯨꯡꯉꯣ, ꯍꯧꯖꯤꯛꯁꯦ ꯍꯥꯟꯅꯒꯤ ꯃꯇꯝꯗꯨ ꯅꯠꯇ꯭ꯔꯕꯅꯤꯅꯦ. ꯅꯪꯁꯤ ꯅꯨꯄꯤ ꯊꯤꯔꯕꯅꯤ. ꯈꯔ ꯂꯩꯔꯕꯗꯤ ꯅꯆꯥꯁꯨ ꯌꯥꯎꯔꯛꯂꯅꯤ. ꯁꯨꯝ ꯁꯨꯗ ꯅꯣꯝꯗꯗꯅ ꯂꯩꯕ ꯌꯥꯒꯗ꯭ꯔꯣ?" "ꯊꯣꯛꯄ ꯃꯥꯏ ꯂꯥꯛꯆꯅꯤ ꯏꯃꯥ, ꯑꯗꯨꯗ ꯋꯥꯔꯨꯅꯨ." "ꯍꯩ, ꯇꯥꯅꯤꯡꯗꯦꯅꯦ. ꯑꯗꯨꯃꯥꯏꯅ ꯂꯩꯊꯣꯛꯄ ꯌꯥꯔꯣꯏꯅꯦ ꯅꯪꯕꯣ. ꯅꯠꯇꯦ, ꯏꯃꯧ ꯑꯁꯤꯅ ꯇꯥꯈ꯭ꯔꯒ ꯀꯔꯤꯅꯣ ꯈꯟꯈꯤꯗꯧꯔꯤꯕꯁꯤꯕꯣ? ꯅꯧꯔꯤꯕꯒꯤ ꯐꯔꯤꯕꯅꯤ. ꯈꯔ ꯂꯩꯔꯕꯗꯤ ꯅꯪꯒꯤ ꯅꯑꯣꯡꯗꯣ ꯌꯥꯔꯛꯑꯣꯏ." "ꯌꯥꯔꯦ ꯏꯃꯥ, ꯑꯩꯅ ꯆꯤꯟ ꯌꯥꯝꯅ ꯁꯦꯝꯈꯤꯒꯦ." ꯆꯪꯈ꯭ꯔꯤꯕ ꯃꯆꯥꯅꯨꯄꯥꯗꯨ ꯌꯦꯡꯗꯨꯅ ꯇꯝꯅꯥꯅ ꯁꯣꯜꯍꯧꯏ, "ꯑꯣꯟꯊꯣꯛꯄꯒꯤ ꯏꯆꯥ ꯍꯥꯏꯕꯗꯨꯅꯤ. ꯃꯧꯁꯤꯅ ꯃꯥꯒꯤ ꯑꯠꯇ ꯂꯩꯅꯥꯁꯦ ꯈꯪꯈ꯭ꯔꯕꯗꯤꯅꯦ ꯁꯣꯏꯔꯣꯏ. ꯏꯃꯨꯡꯁꯦ ꯏꯁꯧꯗ ꯂꯥꯡꯅꯒꯗꯕ. ꯈꯔꯗꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯕꯗꯤꯅ ꯈꯜꯂꯨꯕꯅꯤ. ꯍꯦꯟꯅ ꯑꯩꯉꯣꯟꯗ ꯃꯩꯆꯥꯛ ꯄꯤꯔꯦ ꯇꯧꯔꯤꯁꯦ. ꯃꯤꯒꯤꯅ ꯃꯧ ꯊꯤꯔꯒ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯍꯥꯏꯅꯩ. ꯑꯩꯈꯣꯏꯒꯤꯁꯤꯅ ꯃꯧ ꯊꯤꯔꯒ ꯍꯦꯟꯅ ꯉꯥꯎꯁꯤꯟꯅꯩ ꯍꯥꯏꯗꯣ ꯊꯣꯛꯂꯦ ꯇꯧꯔꯤꯁꯦ." ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯅꯔꯗꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯊꯕꯛ ꯑꯃꯨꯛ ꯇꯧꯅꯔꯤ꯫ ꯏꯔꯩꯅꯨꯅ ꯐꯤ ꯑꯃꯣꯠꯄ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯁꯨꯅꯕ ꯇꯧꯔꯤ꯫ ꯃꯅꯦꯝ ꯇꯝꯅꯥꯅ ꯁꯪꯒꯣꯏꯗ ꯆꯥꯔꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯤ꯫ ꯕꯤꯕꯥ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯏ꯫ ꯃꯗꯨ ꯎꯕꯗ ꯇꯝꯅꯥꯅ, "ꯍꯥꯏ, ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯇꯧꯔꯦ?" "ꯑꯁ꯭ꯋꯥꯏ ꯐꯥꯎꯗꯪ ꯊꯣꯛꯎꯒꯦ ꯇꯧꯕꯅꯦ ꯏꯃꯥ." "ꯅꯪ ꯑꯃꯅꯦ ꯆꯠꯇꯅ ꯑꯗꯨꯝ ꯂꯩ. ꯍꯜꯂꯛꯂꯒ ꯑꯃꯨꯛ ꯆꯥꯎ. ꯁꯦꯟ ꯇꯥꯟꯒꯅꯤ, ꯏꯃꯨꯡꯁꯤ ꯑꯋꯥꯠꯄ ꯇꯥꯟꯁꯤꯟꯒꯅꯤ, ꯌꯦꯡꯁꯤꯟꯒꯅꯤ ꯍꯥꯏꯕꯗꯤ ꯋꯥꯈꯜꯗ ꯄꯣꯛꯂꯨꯅꯨꯀꯣ." "ꯑꯁ, ꯆꯠꯊꯣꯛꯑꯝꯗꯥꯏꯁꯤꯗ ꯍꯥꯏꯔꯗꯧꯅꯤ. ꯑꯩꯈꯣꯏ ꯃꯥꯏꯍꯧꯅꯕꯤꯁꯦ ꯍꯧꯔꯛꯑꯅꯤꯕ ꯑꯃꯨꯛ ꯃꯥꯏ ꯏꯁꯧꯁꯦ." ꯄꯤꯕꯥꯗꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯣꯟꯊꯣꯡꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ꯫ ꯃꯆꯥꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯇꯝꯅꯥ ꯂꯥꯎꯍꯧꯔꯤ, "ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯦ, ꯃꯤꯅ ꯉꯥꯡꯂꯤꯕꯁꯦ ꯇꯥꯗꯒꯩ ꯊꯣꯛꯈꯤꯅꯦ. ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯗꯕ ꯑꯣꯏꯔꯕꯗꯤ ꯅꯨꯄꯤꯁꯦ ꯀꯔꯤ ꯇꯧꯕꯩ ꯊꯤꯔꯤꯅꯣ ꯈꯪꯗꯦꯅꯦ. ꯑꯣꯟꯊꯣꯛꯅ ꯉꯥꯡꯅꯕ ꯋꯥꯗꯧꯔꯤꯗ." ꯏꯔꯩꯅꯨ ꯄꯨꯈ꯭ꯔꯤꯗ ꯆꯠꯇꯨꯅ ꯁꯨꯔꯒꯦ ꯈꯟꯅ ꯃꯈꯣꯏ ꯌꯨꯝꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤꯗꯨꯗ ꯐꯤ ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯃꯅꯦꯝꯅ ꯎꯔꯗꯨꯅ, "ꯃꯧ, ꯅꯪꯕꯨ ꯐꯤ ꯁꯨꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ?" "ꯍꯣꯏ ꯏꯃꯥ, ꯑꯃꯣꯠꯄ ꯈꯔ ꯂꯩꯔꯤꯁꯦ ꯁꯨꯗꯣꯛꯀꯦ ꯇꯧꯕꯅꯤ." "ꯅꯪꯕꯨ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯎꯅꯦ. ꯆꯥꯛ ꯇꯣꯛꯄꯗꯁꯨ ꯉꯥꯏꯔꯤ. ꯋꯥꯔꯅꯤ ꯅꯆꯥꯗꯣ." "ꯏꯃꯥ ꯌꯥꯅꯤꯗ. ꯅꯨꯡꯁꯥ ꯁꯥꯔꯤꯉꯩꯁꯤꯗ ꯁꯨꯗꯣꯛꯍꯧꯒꯦ ꯇꯧꯕꯅꯤ." ꯍꯣꯏ, ꯐꯤꯗꯣ ꯊꯨꯅ ꯁꯨꯔꯒ ꯄꯣꯊꯥꯎꯀꯣ." ꯃꯅꯦꯝꯒꯤ ꯋꯥꯗꯨꯗ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯄꯨꯈ꯭ꯔꯤ ꯇꯝꯅ ꯆꯠꯈ꯭ꯔꯦ꯫ ꯏꯃꯧꯁꯦ
ꯑꯣꯟꯊꯣꯛꯅꯁꯨ ꯐꯈ꯭ꯔꯦꯗꯀꯣ ꯑꯁꯤꯗꯕꯨ ꯅꯨꯡꯁꯤꯗ ꯌꯥꯔꯤꯕ꯭ꯔꯣ ꯂꯩꯀꯥꯏꯁꯤꯗ ꯑꯩꯒꯤ ꯃꯧꯒꯨꯝ ꯏꯪ ꯇꯞꯄ ꯒ꯭ꯌꯥꯟ ꯇꯥꯕ ꯏꯃꯨꯡ ꯀꯣꯏꯕ ꯍꯩꯕ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯗꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯕ ꯐꯥꯎꯕ ꯄꯤꯕ ꯍꯜꯂꯛꯂꯝꯗꯦ ꯃꯁꯥ ꯍꯜꯂꯛꯇꯕꯗꯨꯗ ꯇꯝꯅ ꯄꯥꯁꯨ ꯄꯥꯈꯠꯂꯝꯃꯤ ꯑꯗꯨꯒ ꯍꯥꯟꯅꯗꯒꯤ ꯇꯧꯔꯒ ꯑꯗꯨꯝ ꯂꯥꯛꯂꯕꯅꯤꯅ ꯍꯦꯟꯅꯁꯨ ꯈꯟꯖꯤꯜꯂꯨꯗꯦ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯃꯧꯋꯥ ꯃꯥꯕꯨ ꯉꯁꯥꯏ ꯊꯣꯛꯈꯤꯕꯗꯨꯗꯒꯤ ꯆꯪꯉꯛꯑꯝꯗ꯭ꯔꯤꯕꯔꯣ ꯃꯅꯦꯝ ꯁꯥꯎꯔꯦ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯀꯤꯅ ꯍꯪꯒꯣꯏꯅ ꯈꯨꯝꯖꯔꯛꯏ ꯍꯣꯏ ꯏꯃꯥ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯥꯕꯨ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡꯂ ꯍꯥꯏꯕꯅꯤꯗ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯅ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯥ ꯃꯌꯨꯝ ꯄꯥꯜꯂꯕꯅꯤ ꯃꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯌꯥꯔꯦ ꯍꯥꯏꯕꯅꯤꯗ ꯁꯦꯟ ꯇꯥꯟꯕ ꯆꯠꯄꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯕ ꯑꯣꯟꯊꯣꯛꯅ ꯁꯦꯟꯅꯕ ꯋꯥꯈ꯭ꯔꯦꯗꯀꯣ ꯏꯔꯩꯅꯨ ꯃꯅꯦꯝꯕꯨ ꯇꯞꯅ ꯊꯦꯝꯖꯤꯟꯕꯤꯔꯛꯏ ꯏꯃꯥ ꯌꯥꯔꯦꯁꯦ ꯍꯜꯂꯛꯄꯗꯣ ꯐꯔꯛ ꯇꯥꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯊꯦꯡꯕ ꯑꯣꯏꯔꯝꯒꯅꯤ ꯏꯃꯥꯒꯤ ꯆꯥꯛ ꯊꯤꯔꯛꯂꯒꯦ ꯁꯥꯔꯤꯉꯩꯁꯤꯗ ꯆꯥꯊꯣꯛꯅꯕ ꯇꯧꯕꯤꯔꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯃꯅꯥꯗ ꯍꯥꯞꯇꯕꯅꯦꯕ ꯃꯥꯗꯤ ꯑꯩꯕꯨ ꯃꯥ ꯃꯤꯔꯣꯜꯂꯤꯉꯩ ꯀꯔꯤ ꯏꯔꯥꯟ ꯂꯪꯖꯈ꯭ꯔꯒꯦ ꯍꯥꯏꯕꯅꯤꯗ ꯑꯁ ꯑꯩ ꯈꯪꯗ꯭ꯔꯦꯗ ꯃꯅꯦꯝꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯒ ꯏꯔꯩꯅꯨꯅ ꯆꯥꯛ ꯄꯤꯖꯈ꯭ꯔꯦ ꯑꯗꯨꯒ ꯇꯝꯅꯥꯗꯤ ꯆꯔꯥ ꯍꯦꯟꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯇꯝꯅꯥꯗꯤ ꯁꯥꯎꯅ ꯃꯆꯥꯅꯨꯄꯥꯕꯨ ꯍꯧꯒꯠꯂꯛꯄ ꯉꯥꯏꯔꯤ ꯏꯔꯩꯅꯨꯁꯨ ꯑꯌꯨꯛꯀꯤ ꯊꯕꯛ ꯄꯨꯝꯕ ꯃꯊꯪ ꯃꯊꯪ ꯇꯧꯔꯤ ꯉꯁꯤꯗꯤ ꯄꯤꯕ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯂꯗꯨꯅ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯊꯣꯔꯛꯏ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯉꯔꯥꯡ ꯀꯗꯥꯏꯗ ꯂꯩꯒꯦ ꯌꯨꯝꯗ ꯂꯩꯕꯒꯤ ꯅꯠꯇ꯭ꯔꯣ ꯏꯃꯥ ꯏꯃꯨꯡꯗ ꯊꯣꯔꯛꯏꯁꯦ ꯑꯩ ꯈꯪꯉꯤꯅꯦ ꯉꯁꯥꯏ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯍꯜꯂꯛꯈꯤꯕ ꯅꯠꯇ꯭ꯔꯣ ꯄꯤꯕꯥ ꯈꯨꯝꯗꯦ ꯃꯪꯒꯣꯟ ꯗꯥꯔꯤꯗꯨꯗ ꯐꯝꯗꯨꯅ ꯂꯩ ꯇꯝꯅ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯕꯨ ꯀꯔꯝ ꯀꯥꯟꯗꯅꯣ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯣꯏꯁꯤꯕꯣ ꯅꯠꯇꯦ ꯅꯪꯕꯨ ꯏꯃꯧꯁꯦ ꯀꯃꯥꯏ ꯂꯧꯔꯛꯀꯦ ꯅꯪ ꯅꯨꯡꯁꯤꯔꯦ ꯍꯥꯏꯗꯨꯅ ꯄꯨꯔꯛꯄ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯑꯁꯨꯛ ꯌꯥꯝꯅ ꯏꯃꯧꯁꯤꯗ ꯋꯥꯍꯜꯂꯤꯁꯤ ꯀꯔꯤꯒꯤꯅꯣꯏꯕ ꯄꯤꯕꯥ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯏꯃꯥ ꯑꯩꯕꯨ ꯃꯉꯣꯟꯗ ꯀꯔꯤ ꯊꯤꯅ ꯇꯧꯔꯒꯦꯅꯦ ꯉꯁꯤꯐꯥꯎ ꯃꯉꯣꯟꯗ ꯑꯩ ꯈꯨꯠ ꯊꯥꯈ꯭ꯔꯕꯣ ꯑꯁꯨꯛ ꯅꯨꯡꯉꯥꯏꯅ ꯊꯝꯂꯤꯁꯤꯗꯤ ꯃꯁꯤꯗꯤ ꯍꯦꯟꯅ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯑꯣ ꯅꯪꯒꯤꯁꯤ ꯅꯨꯡꯉꯥꯏꯅ ꯊꯝꯂꯤꯔꯣ ꯍꯥ ꯅꯨꯄꯤ ꯑꯃꯅ ꯃꯄꯨꯔꯣꯏꯕꯅ ꯖꯨꯒꯣꯠ ꯆꯥꯗꯕ ꯋꯥꯈꯜ ꯇꯥꯗ꯭ꯔꯕꯗ ꯀꯔꯝꯅ ꯅꯨꯡꯉꯥꯏꯅ ꯋꯥꯈꯜ ꯏꯪꯅ ꯂꯩꯕ ꯉꯝꯗꯣꯏꯅꯣ ꯏꯕꯨꯡꯉꯣ ꯏꯃꯥꯅ ꯈꯖꯤꯛ ꯍꯥꯏꯕꯗ ꯅꯪ ꯋꯥꯈꯜ ꯇꯧ ꯅꯪꯁꯦ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯆꯩ ꯊꯥꯗꯨꯅꯅꯦ ꯋꯥꯔꯛꯄꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯕꯅꯤ ꯍꯧꯖꯤꯛ ꯄꯨꯡ ꯐꯨꯔꯒ ꯁꯤ ꯐꯩ ꯁꯤ ꯐꯠꯇꯦ ꯍꯥꯏꯗꯨꯅ ꯇꯥꯈꯣ ꯍꯥꯏꯔꯤꯕ꯭ꯔꯣ ꯌꯥꯔꯦꯗ ꯏꯃꯥ ꯉꯥꯡꯕꯒ ꯏꯁꯧꯒꯗꯣ ꯑꯗꯨꯃꯥꯏ ꯁꯨꯝ ꯇꯧ ꯂꯩꯔꯗꯤ ꯂꯥꯏꯒ ꯑꯝꯇ ꯆꯪꯉꯔꯣꯏ ꯂꯥꯏꯗꯨꯗꯤ ꯏꯁꯧ ꯇꯧꯕꯁꯤꯗ ꯆꯪꯂꯛꯑꯣꯏꯗꯕ ꯅꯠꯇꯦꯅꯦ ꯁꯨꯅꯤꯡꯗꯕ ꯅꯪ ꯎꯕꯒꯤꯅꯤ ꯅꯪ ꯎꯕꯒꯤ ꯌꯥꯔꯦꯀꯣ ꯏꯃꯥ ꯁ꯭ꯋꯥꯏꯗ ꯋꯥꯔꯤꯗꯣ ꯂꯣꯏꯁꯤꯜꯂꯁꯤ ꯏꯔꯩꯅ ꯊꯣꯔꯛꯏ ꯃꯗꯨ ꯎꯕꯗ ꯃꯅꯦꯝꯅ ꯃꯧꯋꯥ ꯏꯃꯥ ꯀꯔꯤ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯂꯛꯎꯒꯦ ꯌꯥꯅꯤꯗ ꯏꯃꯥ ꯆꯥꯛ ꯊꯣꯡꯗꯣꯏꯗ ꯉꯥꯏꯔꯦ ꯅꯪꯕꯨ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯒꯦ ꯍꯥꯏꯔꯤꯅꯣ ꯍꯋꯥꯏ ꯂꯩꯔꯤꯁꯤ ꯑꯣꯏꯅ ꯊꯣꯡꯖꯤꯜꯂꯒꯦ ꯏꯃꯥ ꯑꯗꯨꯒ ꯀꯥꯡꯉꯧ ꯑꯃꯒ ꯉꯧꯔꯒꯦ ꯏꯃꯥꯅ ꯀꯥꯡꯉꯧꯒꯤ ꯃꯌꯥꯟꯗꯣ ꯁꯦꯝꯕꯤꯔꯛꯂꯒꯦ ꯍꯣꯏ ꯏꯃꯥ ꯑꯩ ꯁꯟꯊꯤ ꯆꯩꯁꯦ ꯈꯔ ꯂꯧꯁꯤꯟꯈꯤꯒꯦꯅ ꯊꯣꯔꯛꯄꯅꯤ ꯆꯥꯛꯈꯨꯝꯗ ꯂꯩꯍꯧꯔꯤꯕꯗꯨꯅ ꯀꯣꯟꯅꯔꯣꯏꯅ ꯍꯣꯏ ꯄꯨꯁꯤꯜꯂꯣ ꯄꯨꯁꯤꯜꯂꯣ ꯏꯃꯥꯁꯨ ꯆꯪꯉꯒꯦ ꯄꯤꯕꯥ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯑꯣꯟꯁꯤꯜꯂꯒ ꯇꯥꯕ꯭ꯔꯥ ꯅꯪꯕꯨ ꯁꯦꯜꯒ ꯂꯩꯕ꯭ꯔꯣ ꯀꯌꯥꯅꯣ ꯌꯥꯝꯕ ꯅꯠꯇꯦꯗ ꯂꯨꯄꯥ 50ꯃꯨꯛꯅꯤ 50ꯗꯤ ꯁꯨꯔꯣꯏ ꯀꯌꯥ ꯂꯩꯒꯦ 30ꯃꯨꯛꯇꯤ ꯂꯩꯔꯝꯒꯅꯤ ꯑꯣ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯣ ꯀꯔꯤꯅꯣ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯔꯤꯕꯅꯣ ꯏꯃꯧꯗ ꯑꯃꯨꯛ ꯁꯦꯜꯒ ꯍꯪꯉꯤꯗꯨꯅ ꯍꯣꯔꯦꯟꯗꯣ ꯆꯥꯛ ꯆꯥꯅꯕ ꯂꯩ ꯑꯗꯨꯒꯤꯅꯤ ꯅꯪꯅ ꯆꯥꯛ ꯆꯥꯅꯕ ꯌꯥꯎꯒꯦꯁꯨ ꯅꯁꯥꯒꯤ ꯅꯔꯟꯅ ꯌꯥꯎ ꯏꯃꯧꯗꯒꯤ ꯂꯧꯕ ꯌꯥꯔꯣꯏ ꯀꯩꯅꯣ ꯏꯃꯥ ꯑꯩꯗꯤ ꯀꯥꯏꯗꯩ ꯁꯦꯟꯅꯣ ꯍꯣ ꯑꯗꯨ ꯈꯪꯅ ꯆꯠꯂꯣ ꯁꯦꯟꯗꯣ ꯅꯁꯥꯅ ꯇꯥꯜꯂꯣ ꯑꯗꯨꯒ ꯅꯪꯅ ꯇꯧꯅꯤꯡꯕꯗꯣ ꯇꯧ ꯐꯝꯖꯥ ꯆꯥꯔꯒ ꯌꯨꯔꯦꯝ ꯊꯛꯂꯒꯅꯦ ꯄꯪꯂꯩ ꯂꯩꯕꯅ ꯄꯨꯟꯁꯤ ꯀꯧꯗꯕꯅꯤꯀꯣ ꯃꯗꯨ ꯄꯨꯟꯁꯤ ꯀꯧꯗꯕꯅꯤ ꯑꯁ ꯑꯗꯨꯝ ꯉꯥꯡꯉ ꯂꯩꯔꯗꯧꯅꯤ ꯄꯤꯕꯥ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯑꯩꯒꯤ ꯆꯥꯛ ꯍꯥꯞꯄꯨꯔꯅꯨ ꯏꯔꯩꯅꯨ ꯀꯩꯁꯨ ꯈꯨꯝꯂꯨꯗꯦ ꯄꯤꯕꯥ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯅꯦꯝꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯆꯪꯉꯨ ꯏꯃꯥꯁꯨ ꯆꯪꯉꯒꯦ ꯍꯣꯏ ꯏꯃꯥ ꯄꯤꯕꯥꯅ ꯉꯝꯗꯅ ꯏꯔꯩꯅꯨꯗꯒꯤ ꯁꯦꯟꯗꯨ ꯄꯨꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯈ꯭ꯔꯦ ꯏꯔꯩꯅꯨ ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯨꯗꯦ ꯅꯨꯄꯥ ꯑꯣꯏꯕꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯄꯨꯟꯕꯅꯤ ꯈꯟꯗꯣꯛꯏ ꯇꯝꯅ ꯃꯉꯣꯟꯗꯒꯤ ꯃꯃꯧꯕꯨ ꯀꯧꯔꯛꯏ ꯃꯧ ꯇꯥꯕ꯭ꯔꯅꯦ ꯅꯪꯕꯣ ꯑꯝꯇ ꯊꯣꯔꯛꯑꯣ ꯀꯩ ꯍꯥꯏꯒꯦ ꯏꯃꯥꯅꯦ ꯀꯩꯊꯦꯜ ꯊꯣꯛꯂꯨꯈꯤꯒꯦ ꯑꯩꯈꯣꯏꯒꯤ ꯆꯦꯡꯕꯨ ꯂꯩꯔꯤꯕ꯭ꯔꯣ ꯈꯔꯗꯤ ꯂꯩꯔꯤꯌꯦ ꯍꯌꯦꯡ ꯐꯥꯎꯒꯤꯗꯤ ꯀꯣꯟꯅꯕ ꯌꯥꯏ ꯑꯣ ꯐꯔꯦ ꯏꯃꯥ ꯀꯩꯊꯦꯜ ꯊꯣꯛꯂꯨꯒꯦ ꯆꯥꯛꯈꯨꯝꯒꯤ ꯑꯋꯥꯠ ꯑꯄꯥꯁꯨ ꯂꯩꯔꯛꯀꯦ ꯑꯗꯨꯒ ꯏꯟꯁꯥꯡ ꯅꯥꯄꯤꯁꯤꯡ ꯈꯔ ꯁꯤꯒꯅꯦ ꯌꯣꯟꯊꯣꯛꯂꯨꯒꯦ ꯍꯣꯏ ꯏꯃꯥ ꯈꯪꯗꯦꯗ ꯁꯤꯠꯄꯨ ꯁꯤꯠꯀꯗ꯭ꯔꯥ
ꯅꯨꯡꯁꯥꯅꯒ ꯁꯥꯕꯅꯦ ꯏꯆꯥ ꯅꯨꯄꯥꯅꯦꯅ ꯁꯨꯅꯤꯡꯗꯕ ꯑꯃ ꯂꯩꯔꯤꯁꯦ ꯃꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯕꯗꯤ ꯈꯟꯕꯗ ꯑꯩꯁꯦ ꯂꯥꯏꯃꯟ ꯑꯣꯏꯔꯕꯅꯤ꯫ ꯃꯥꯅ ꯌꯣꯝꯁꯤꯜꯂꯤꯕꯗꯨ ꯂꯣꯏꯔꯗꯨꯅ ꯃꯃꯧꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ ꯏꯃꯥ ꯊꯣꯛꯂꯨꯈꯤꯒꯦ꯫ ꯍꯣꯏ ꯏꯃꯥ, ꯑꯗꯨ ꯅꯪꯕꯨ ꯀꯔꯤ ꯀꯔꯤ ꯆꯥꯅꯤꯡꯒꯦ ꯑꯩꯅ ꯍꯜꯂꯛꯄꯗ ꯂꯩꯔꯛꯀꯦ꯫ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯃꯅꯦꯝꯒꯤ ꯋꯥꯗꯨ ꯈꯨꯝꯂꯛꯏ, ꯀꯩꯁꯨ ꯆꯥꯅꯤꯡꯗꯦꯗ ꯏꯃꯥ, ꯑꯗꯣ ꯑꯃꯠꯇꯗꯤ ꯍꯥꯏꯌꯨꯗꯅ꯫ ꯆꯥꯛꯍꯥꯎꯒꯤ ꯀꯕꯣꯛꯇꯨ ꯆꯥꯅꯤꯡꯉꯤ꯫ ꯂꯩꯊꯣꯛꯂꯒ ꯂꯣꯏꯔꯦꯗꯅ, ꯏꯃꯨꯡꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯔꯕꯅꯤꯅ ꯐꯔꯦ ꯐꯔꯦ ꯐꯖꯅ ꯂꯩꯔꯝꯃꯨ, ꯏꯃꯥꯁꯦ ꯄꯣꯠꯁꯤꯡꯁꯦ ꯌꯣꯟꯕ ꯂꯣꯏꯕꯒ ꯑꯗꯨꯝ ꯊꯨꯅ ꯍꯜꯂꯛꯀꯅꯤꯗ꯫ ꯃꯅꯦꯝ ꯆꯠꯈ꯭ꯔꯕꯗ ꯏꯔꯦꯡꯅꯨꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯅꯕ ꯑꯃꯨꯛ ꯇꯧꯈ꯭ꯔꯦ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ, ꯄꯤꯕꯥ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡꯒ ꯄꯨꯟꯗꯨꯅ ꯌꯨ ꯊꯛꯂꯤ꯫ ꯇꯣꯝꯕ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯃꯣꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥ ꯍꯪꯂꯛꯏ, ꯏꯇꯥꯎ ꯅꯪꯕꯨ ꯍꯣꯔꯦꯟ ꯅꯃꯥ ꯅꯨꯡ ꯐꯨꯕꯤꯔꯣꯏꯗ꯭ꯔꯣ? ꯃꯣꯝꯕꯁꯨ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯈꯨꯝꯂꯛꯏ, ꯀꯩꯅꯣꯗ ꯏꯇꯥꯎ, ꯑꯩꯕꯨ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯃꯇꯧꯅ ꯉꯥꯡꯉꯤꯗꯨꯕꯣ? ꯇꯣꯝꯕꯅ, ꯅꯍꯥꯟꯗꯁꯨ ꯅꯠꯇ꯭ꯔꯣ ꯆꯩ ꯄꯥꯏꯔꯒ ꯀꯜꯍꯧꯕꯗꯨꯕꯣ? ꯑꯗꯨꯗꯤ ꯅꯨꯄꯤꯕꯨ ꯁꯤꯜꯂꯨ ꯍꯥꯏꯕꯩꯅꯤꯗ, ꯑꯩꯅ ꯅꯨꯄꯤ ꯊꯤꯕ ꯇꯟꯕ, ꯏꯃꯥꯅ ꯅꯨꯄꯤ ꯊꯤꯌꯣꯅ ꯇꯛꯄ, ꯑꯗꯨꯒꯤꯅꯤ꯫ ꯌꯥꯔꯦ ꯀꯩꯅꯣ ꯅꯪꯁꯨ ꯅꯨꯄꯤ ꯊꯤꯖꯤꯟꯕ, ꯑꯩ ꯍꯥꯏꯔꯦ ꯏꯆꯥ ꯑꯃ ꯌꯥꯎꯔꯦ, ꯄꯤꯕꯥꯁꯨ ꯂꯨꯍꯣꯡꯂꯦ, ꯈꯔ ꯂꯩꯔꯗꯤ ꯃꯥꯁꯨ ꯃꯆꯥ ꯌꯥꯎꯔꯅꯤ꯫ ꯅꯪꯕꯨ ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯒ ꯅꯪꯒꯤ ꯅꯆꯥꯗ ꯐꯨꯍꯟꯅꯤꯡꯉꯤꯔꯣ? ꯃꯣꯝꯕ ꯃꯆꯤꯟꯗꯨ ꯆꯤꯡꯈꯠꯂꯒ ꯅꯣꯛꯏ꯫ ꯇꯣꯝꯕ ꯄꯤꯕꯥꯗ ꯑꯣꯟꯁꯤꯜꯂꯛꯏ, ꯀꯔꯤꯅꯣꯗ ꯑꯩꯈꯣꯏ ꯏꯇꯥꯎꯁꯦ ꯉꯁꯤꯗꯤ ꯑꯣꯟꯊꯣꯛ ꯂꯦꯝꯈ꯭ꯔꯦ, ꯋꯥꯔꯤ ꯁꯥꯟꯅꯔꯤꯁꯤꯒ ꯌꯥꯎꯗꯦ꯫ ꯄꯤꯕꯥꯁꯨ ꯃꯁꯥꯗ ꯍꯤꯗꯥꯛ ꯉꯥꯎꯕꯅ ꯄꯨꯕ ꯉꯝꯖꯗ꯭ꯔꯕꯅꯤ, ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯏꯇꯥꯎ, ꯑꯩꯁꯨ ꯅꯣꯡ ꯐꯥꯗꯣꯛꯇꯤ ꯅꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯇꯥꯕ ꯌꯥꯏ ꯀꯩꯅꯣ꯫ ꯇꯣꯝꯕꯅ, ꯑꯩꯗꯤ ꯏꯇꯥꯎꯁꯦ ꯅꯨꯄꯤ ꯊꯤꯕꯗꯒꯤ ꯂꯦꯝꯈ꯭ꯔꯕꯣꯏ ꯈꯜꯂꯤꯅꯤ, ꯂꯦꯝꯃꯒꯕꯨ ꯍꯧꯖꯤꯛ ꯌꯨ ꯊꯛꯇ ꯂꯩꯔꯤꯁꯦ ꯂꯩꯒꯗ꯭ꯔꯣ? ꯃꯣꯝꯕꯅ, ꯆꯨꯝꯗ꯭ꯔꯣ ꯏꯇꯥꯎ ꯇꯣꯝꯕ, ꯏꯇꯥꯎ ꯄꯤꯕꯥꯅ ꯍꯥꯏꯁꯦ? ꯇꯣꯝꯕꯅ, ꯑꯗꯨ ꯏꯇꯥꯎ ꯅꯪꯒꯤ ꯅꯨꯄꯤꯗꯨꯗꯤ ꯑꯩꯈꯣꯏ ꯈꯨꯜꯁꯤꯗ ꯌꯥꯝ ꯐꯩ ꯍꯥꯏꯅ ꯇꯥꯏꯅꯦ, ꯑꯗꯨꯕꯨ ꯆꯨꯝꯃꯤꯔꯣ? ꯑꯩꯅ ꯂꯧꯕ ꯅꯨꯄꯤꯕꯨ ꯅꯣꯛꯀꯗ꯭ꯔꯣ? ꯃꯣꯝꯕ ꯌꯥꯝ ꯈꯪꯅꯤꯡꯅ ꯍꯪꯂꯛꯏ, ꯑꯗꯨ ꯏꯇꯥꯎ ꯅꯪꯗꯤ ꯑꯩꯈꯣꯏꯒ ꯅꯣꯡꯉꯥꯟꯕꯗ ꯅꯨꯃꯤꯠ ꯇꯥꯐꯥꯎ ꯄꯨꯜꯂꯒ ꯂꯩ, ꯑꯗꯨꯒ ꯏꯃꯨꯡꯗꯨꯅ ꯀꯅꯥꯅ ꯄꯨꯔꯤꯕ? ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ, ꯏꯃꯥ ꯂꯣꯏ ꯇꯧꯏ꯫ ꯇꯣꯝꯕꯅ, ꯑꯗꯨ ꯏꯇꯥꯎ ꯅꯪ ꯊꯕꯛ ꯑꯃꯗꯤ ꯇꯧꯅꯕ ꯇꯧ, ꯑꯩꯁꯨ ꯅꯈꯣꯏꯒ ꯑꯗꯨꯝ ꯄꯨꯜꯂꯤ, ꯑꯗꯨꯒ ꯊꯕꯛꯁꯨ ꯑꯗꯨꯝ ꯆꯠꯂꯤꯅꯤ꯫ ꯅꯨꯄꯤ ꯊꯤꯕ, ꯏꯃꯨꯡ ꯑꯃ ꯄꯥꯜꯂꯛꯄ ꯍꯥꯏꯁꯦ ꯇꯔꯥꯏ ꯇꯔꯥꯏꯗꯕꯅꯤꯀꯣ꯫ ꯄꯤꯕꯥ ꯈꯨꯝꯗꯦ, ꯇꯨꯃꯤꯟ ꯇꯥꯏ꯫ ꯃꯈꯣꯏ ꯃꯁꯦꯟ ꯑꯃꯨꯛ ꯅꯤꯁꯥ ꯈꯥꯏꯅ ꯑꯃꯒ ꯑꯃꯨꯛ ꯈꯥꯏꯅ ꯑꯣꯟꯁꯤꯟꯅꯗꯨꯅ ꯑꯃꯨꯛ ꯋꯥꯔꯤ ꯀꯌꯥ ꯀꯣꯠꯊꯣꯛꯂꯒ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯁꯦꯟ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯈꯪꯍꯧꯗꯦ ꯏꯅꯨꯡ ꯁꯣꯔꯥ ꯇꯥꯟꯈꯤꯕ꯫ ꯃꯁꯥꯗꯣ ꯍꯥꯏꯔꯪ ꯍꯥꯏꯔꯪ ꯇꯧꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯆꯪꯂꯛꯏ꯫ ꯄꯤꯕꯥ ꯊꯣꯡꯖꯤꯟꯗ ꯂꯦꯞꯄꯤ, ꯑꯗꯨꯕꯨ ꯃꯁꯥꯗꯨ ꯄꯨꯕ ꯉꯝꯗ꯭ꯔꯗꯨꯅ ꯊꯣꯡꯗ ꯉꯥꯁꯤꯟꯗꯨꯅ ꯃꯈꯨꯠ ꯑꯗꯨꯅ ꯊꯣꯡꯗꯨ ꯊꯤꯜꯂꯛꯏ꯫ ꯏꯃꯥ, ꯏꯃꯥ ꯇꯥꯕ꯭ꯔꯣ? ꯅꯆꯥ ꯍꯜꯂꯛꯑꯦ꯫ ꯑꯣ ꯄꯂꯦꯝ, ꯄꯂꯦꯝ ꯏꯃꯥ ꯄꯣꯛꯄꯤ, ꯅꯆꯥ ꯄꯤꯕꯥ ꯍꯜꯂꯛꯏ, ꯊꯣꯡ ꯍꯥꯡꯗꯣꯛꯑꯣ꯫ ꯇꯝꯅꯥ ꯇꯨꯝꯊꯔꯨꯔꯕꯅꯤ, ꯑꯗꯨꯕꯨ ꯃꯁꯥꯅ ꯀꯧꯔꯛꯄꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯃꯤꯀꯞ ꯊꯣꯔꯛꯏ, ꯑꯗꯨꯒ ꯃꯊꯟꯇ ꯁꯣꯜꯂꯛꯏ꯫ ꯑꯁ, ꯈꯣꯟꯖꯦꯜꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ, ꯁꯨꯔ ꯑꯃ ꯌꯥꯎꯅ ꯀꯧꯔꯛꯏꯅꯤ ꯃꯥꯒꯤꯁꯤꯗꯤ꯫ ꯉꯁꯥꯏꯗꯒꯤ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯇꯕꯒꯤ ꯇꯨꯝꯊꯕ ꯌꯥꯗ ꯂꯩꯔꯝꯕ ꯏꯔꯩꯅꯨꯁꯨ ꯇꯥꯔꯗꯨꯅ ꯊꯣꯔꯛꯏ꯫ ꯄꯤꯕꯥꯗꯤ ꯀꯅꯥꯝꯇ ꯊꯣꯔꯛꯇꯦ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯀꯧꯔꯛꯏ꯫ ꯄꯤ, ꯀꯔꯤꯅꯣ ꯅꯣꯏꯕꯨ, ꯑꯩꯅ ꯀꯧꯔꯤꯁꯤꯕꯨ ꯀꯅꯥꯝ ꯇꯥꯗ꯭ꯔꯕꯣ? ꯊꯣꯡ ꯍꯥꯡꯉꯨ ꯍꯥꯏꯕꯅꯦ꯫ ꯈꯪꯍꯧꯗꯅ ꯊꯣꯡꯗꯣ ꯍꯥꯡꯂꯛꯄꯗ ꯄꯤꯕꯥꯗꯤ ꯂꯩꯃꯥꯏꯗꯨ ꯎꯞꯁꯤꯟꯗꯨꯅ ꯇꯥꯏ꯫ ꯏꯔꯩꯅꯨ ꯄꯥꯈꯠꯅ, ꯅꯨꯄꯥ, ꯏꯆꯦ ꯑꯁ ꯀꯗꯥꯏ ꯁꯣꯛꯀꯦ, ꯑꯝꯇ ꯍꯧꯒꯠꯂꯨꯁꯤ꯫ ꯌꯨꯒꯤ ꯃꯅꯝ ꯑꯗꯨꯗ ꯏꯔꯩꯅꯨ ꯃꯅꯥꯇꯣꯟ ꯑꯗꯨ ꯃꯦꯜꯂꯤ, ꯑꯗꯨꯒ ꯆꯤꯡꯈꯠꯅꯕ ꯂꯥꯛꯅꯩ꯫ ꯄꯤꯕꯥꯗꯤ ꯃꯁꯥꯅ ꯍꯧꯒꯠꯆꯕ ꯐꯥꯎ ꯉꯝꯗ꯭ꯔꯤ꯫ ꯇꯝꯅꯥꯁꯨ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯄꯅꯤ꯫ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯥꯁꯨ ꯏꯄꯥ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯤ꯫ ꯃꯆꯥꯅꯨꯄꯥꯕꯨ ꯍꯧꯒꯠꯇꯨꯅ ꯀꯥꯗ ꯄꯨꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯐꯃꯨꯡꯗ ꯐꯖꯅ ꯍꯤꯞꯊꯍꯜꯂꯤ꯫ ꯑꯍꯤꯡ ꯑꯣꯏꯕꯅ ꯋꯥ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ꯭ꯔꯦ, ꯑꯗꯨꯕꯨ ꯃꯃꯧꯗꯨ ꯅꯨꯡꯉꯥꯏꯔꯝꯂꯔꯣꯏ ꯈꯟꯅ ꯍꯥꯏꯔꯛꯏ꯫ ꯃꯧ, ꯅꯪꯁꯨ ꯐꯖꯅ ꯄꯣꯊꯥꯔꯣ, ꯏꯃꯥꯁꯨ ꯑꯃꯨꯛ ꯊꯣꯛꯑꯒꯦꯀꯣ꯫ ꯐꯅ ꯋꯥꯔꯕꯁꯨ
ꯑꯩ ꯋꯥꯔꯦ ꯀꯧꯕꯗ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯏꯔꯩꯅꯨꯒꯤ ꯃꯆꯤꯟꯗꯒꯤ ꯅꯣꯡꯃꯇ ꯍꯥꯏꯗꯦ꯫ ꯃꯄꯨꯔꯣꯏꯕꯅ ꯐꯠꯇ꯭ꯔꯕꯁꯨ ꯃꯅꯦꯝꯅ ꯂꯨꯅ ꯇꯧꯕꯅ ꯑꯋꯥꯕ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯀꯣꯛꯆꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯕ, ꯏꯃꯨꯡꯒꯤ ꯑꯋꯥꯕ ꯃꯁꯛ ꯈꯪꯂꯛꯇꯕ, ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯔꯤ ꯇꯧꯔꯤ, ꯀꯔꯝꯅ ꯏꯃꯨꯡꯁꯤ ꯄꯨꯔꯤ ꯍꯥꯏꯕ ꯈꯪꯗꯅ ꯂꯩꯊꯣꯛꯄ ꯃꯇꯧ ꯑꯗꯨꯗꯤ ꯅꯨꯄꯤ ꯑꯃꯠꯇꯅꯁꯨ ꯈꯥꯡꯕ ꯉꯝꯂꯣꯏ꯫ ꯃꯌꯨꯝ ꯄꯥꯜꯂꯕ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛ ꯃꯁꯥꯅ ꯃꯁꯥꯒꯤ ꯃꯊꯧ ꯈꯪꯅ ꯆꯠꯀꯗꯕꯅꯤ꯫ ꯐꯠꯇꯕꯒꯤ ꯂꯤꯆꯠ ꯇꯔꯥꯏ ꯇꯔꯥꯏ ꯍꯣꯡꯕ ꯉꯝꯗꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯄꯤꯕꯥ ꯌꯥꯝꯅ ꯍꯦꯟꯅ ꯐꯠꯇꯕ ꯃꯤꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯥꯒꯤ ꯁꯨꯅꯤꯡꯗꯕ ꯏꯃꯨꯡꯒꯤ ꯃꯃꯥꯒꯤ ꯐꯤꯕꯝ ꯈꯪꯕꯤꯗꯕ, ꯃꯌꯨꯝ ꯄꯥꯜꯂ ꯃꯇꯝ ꯐꯥꯎꯕ ꯏꯃꯨꯡꯁꯤꯒꯤ ꯐꯤꯕꯝ ꯃꯑꯣꯡ ꯃꯇꯧ ꯈꯪꯗꯕ ꯑꯁꯤꯅꯤ꯫ ꯑꯏꯪ ꯑꯁꯥ ꯑꯣꯟꯅꯔꯛꯄꯒ ꯑꯍꯜ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯄꯒ ꯇꯝꯅ ꯑꯔꯨꯝ ꯂꯥꯏꯍꯧ ꯇꯧꯒꯗꯕꯒꯤ ꯃꯁꯥꯗꯨ ꯊꯤꯟꯗꯣꯛꯇꯨꯅ ꯏꯆꯣꯛ ꯆꯣꯛꯊꯔꯝꯃꯤ꯫ ꯏꯔꯩꯅꯨꯗꯤ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯊꯕꯛ ꯌꯥꯝꯁꯤꯜꯂꯛꯄ ꯍꯥꯏꯕꯗꯨ ꯊꯣꯛꯂꯦ꯫ ꯃꯅꯦꯝ ꯅꯥꯕꯒꯤ ꯁꯦꯕꯥꯃꯨꯛ ꯇꯧ, ꯏꯃꯨꯡꯒꯤ ꯅꯪꯅꯕ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟ꯫ ꯑꯗꯨꯕꯨ ꯄꯤꯕꯥ, ꯃꯃꯥ ꯅꯥꯔꯦ ꯈꯪꯂꯕꯁꯨ ꯏꯃꯥ ꯀꯔꯤ ꯅꯥꯔꯤꯕꯅꯣ, ꯀꯔꯝ ꯇꯧꯔꯦ, ꯀꯩꯗꯧꯈ꯭ꯔꯒꯦ ꯍꯥꯏꯕ ꯍꯪꯂꯨꯗꯦ꯫ ꯅꯣꯡꯉꯥꯟꯕꯗꯒꯤ ꯊꯣꯛꯈꯤꯕꯗꯨꯅ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯍꯜꯂꯛꯄꯁꯤꯅꯤ ꯃꯥꯒꯤ ꯃꯊꯧ꯫ ꯀꯥ ꯃꯅꯨꯡꯗꯅꯤ ꯃꯅꯦꯝꯕꯨ ꯆꯝꯐꯨꯠ ꯏꯟꯕꯤꯔꯤ꯫ ꯏꯃꯥ, ꯈꯔꯒ ꯆꯥꯁꯤꯜꯂꯨ꯫ ꯌꯥꯔꯦ, ꯏꯃꯥ ꯑꯣꯏ꯫ ꯏꯁꯥꯁꯦ ꯈꯔ ꯐꯒꯠꯄ꯭ꯔꯣ ꯏꯃꯥ? ꯈꯪꯗꯦ, ꯏꯁꯥꯁꯦ ꯏꯁꯨꯍꯣꯛ ꯆꯣꯛꯊꯕꯒꯨꯝ ꯇꯧꯏ꯫ ꯏꯃꯥ, ꯑꯩ ꯆꯥꯛ ꯊꯨꯅ ꯊꯣꯡꯕ ꯂꯣꯏꯁꯤꯜꯂꯛꯀꯦ, ꯑꯗꯨꯒ ꯆꯥ ꯁꯥꯕꯗꯣ ꯈꯔ ꯆꯥꯔꯒ ꯏꯁꯥꯁꯦ ꯈꯔ ꯀꯟꯈꯠꯄ꯭ꯔꯥ ꯌꯦꯡꯁꯤ꯫ ꯇꯝꯅ ꯍꯥꯏꯅ ꯃꯀꯣꯛ ꯑꯗꯨ ꯅꯣꯝꯃꯤ꯫ ꯏꯃꯥ, ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯃꯨꯀꯣ꯫ ꯏꯔꯩꯅꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯃꯄꯨꯔꯣꯏꯕꯅ ꯏꯁꯤꯡ ꯊꯛꯇꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯎꯕꯗ ꯇꯞꯅ ꯋꯥ ꯍꯧꯗꯣꯔꯛꯏ꯫ ꯅꯨꯄꯥ, ꯏꯃꯥꯁꯤ ꯃꯁꯥ ꯉꯝꯗꯦ꯫ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯒ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯅ ꯊꯝꯗꯕ ꯌꯥꯔꯣꯏ꯫ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯃꯥꯏꯕꯔ ꯑꯃꯥꯏꯕꯤꯔ ꯑꯝꯇ ꯇꯥꯟꯅꯅꯕ ꯇꯧꯁꯤ꯫ ꯑꯩꯗꯤ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯀꯗꯧꯔꯤ, ꯑꯗꯨꯅ ꯅꯪꯅ ꯈꯔ ꯐꯅꯕ ꯁꯤꯜꯂꯣ꯫ ꯑꯗꯣ ꯃꯤꯗꯨꯗꯤ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯣ, ꯑꯩꯗꯤ ꯏꯃꯥꯁꯦ ꯊꯥꯗꯣꯛꯂꯒ ꯀꯃꯥꯏꯅ ꯆꯠꯇꯣꯏꯅꯣ? ꯊꯪꯅꯕꯒꯤ ꯏꯅꯦꯁꯤꯗ ꯉꯥꯏꯍꯥꯛ ꯌꯦꯡꯍꯜꯂꯝꯃꯨ ꯀꯩꯗꯧꯒꯦ? ꯊꯕꯛꯇꯨ ꯆꯠꯇ꯭ꯔꯤꯉꯩꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯨ, ꯑꯩꯗꯤ ꯂꯥꯛꯄꯁꯨ ꯀꯨꯏꯗ꯭ꯔꯤꯕꯅꯤꯅ ꯏꯀꯣꯏ ꯀꯣꯏꯅꯩ꯫ ꯑꯁ ꯅꯨꯄꯤ, ꯅꯪ ꯁꯤꯗꯤꯅꯦ, ꯊꯕꯛ ꯆꯠꯂꯝꯗꯥꯏꯁꯤꯗ ꯑꯣꯟꯊꯣꯛꯅ ꯋꯥ ꯈꯪꯈꯤꯗ꯭ꯔꯦ꯫ ꯅꯥꯔꯤꯗꯣ ꯑꯏꯪ ꯑꯁꯥ ꯑꯣꯟꯅꯔꯛꯄꯒꯤ ꯑꯣꯏꯔꯝꯒꯅꯤ, ꯀꯩꯁꯨ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯅꯨ꯫ ꯑꯗꯨꯅꯦ ꯍꯥꯏꯗꯅꯕꯨ ꯏꯃꯥꯁꯦ ꯀꯩꯁꯨ ꯍꯥꯟꯅ ꯌꯦꯡꯗꯅ ꯊꯝꯕ ꯌꯥꯔꯤꯕ꯭ꯔꯣ? ꯑꯩꯁꯨ ꯅꯪꯅ ꯊꯣꯛꯄ ꯌꯦꯡꯉꯣꯅ ꯍꯥꯏꯔꯤꯗꯅ꯫ ꯏꯔꯩꯅꯨ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯍꯩꯗꯨꯗ ꯇꯁꯦꯡꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯄꯣꯛꯂ ꯃꯥꯜꯂꯤ, ꯌꯥꯝꯅ ꯄꯦꯟꯗꯅ ꯍꯥꯏꯖꯔꯛꯏ꯫ ꯅꯨꯄꯥ, ꯑꯩꯁꯨ ꯅꯍꯥꯟ ꯃꯈꯩꯗꯤ ꯀꯩꯁꯨ ꯍꯥꯏꯗ ꯍꯣꯠꯅꯕꯅꯤ, ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯗꯤ ꯐꯗꯧꯅꯤ꯫ ꯏꯃꯥꯁꯦ ꯑꯍꯜ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯄꯒ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯒꯗꯕ ꯅꯠꯇ꯭ꯔꯣ? ꯏꯃꯥꯁꯤꯅ ꯏꯃꯨꯡ ꯑꯁꯤ ꯄꯨꯗꯨꯅ ꯂꯩꯔꯦ, ꯀꯩꯊꯦꯜ ꯊꯣꯛꯂꯒ ꯑꯍꯜ ꯑꯣꯏꯔꯕꯤ ꯏꯃꯥꯁꯤꯅ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯑꯩꯁꯨ ꯏꯃꯨꯡꯁꯤꯒꯤ ꯃꯀꯨꯞ ꯃꯇꯥ ꯍꯣꯠꯅꯕꯗ ꯉꯥꯏꯍꯥꯛꯇ ꯐꯥꯎ ꯄꯣꯊꯥꯕ ꯅꯠꯇꯦ꯫ ꯅꯪꯁꯨ ꯅꯨꯄꯥꯅꯤ, ꯏꯃꯨꯡꯁꯦ ꯅꯪꯅ ꯄꯨꯐꯝ ꯊꯣꯛꯂꯤꯕꯅꯤ꯫ ꯈꯔ ꯂꯩꯔꯒ ꯏꯆꯥꯁꯨ ꯌꯥꯎꯔꯛꯀꯅꯤ, ꯌꯨꯝꯕꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯄꯥꯟꯕ ꯌꯥꯒꯗ꯭ꯔꯣ? ꯅꯨꯄꯤ, ꯅꯪꯅꯦ ꯅꯆꯤꯟ ꯌꯥꯝ ꯀꯜꯂꯛꯀꯅꯨ, ꯑꯔꯦꯝꯕꯗꯅꯦ ꯅꯆꯤꯟꯕꯥꯟ ꯀꯩꯖꯅꯤ꯫ ꯑꯩꯅ ꯍꯥꯏꯁꯦ ꯀꯩꯗ ꯂꯥꯟꯒꯦ? ꯌꯨꯝ ꯄꯥꯟꯕꯕꯨ ꯐꯒꯤꯔꯣ? ꯑꯩꯁꯨ ꯉꯝꯂꯤ ꯃꯈꯩ ꯍꯣꯠꯅꯕꯅꯤ, ꯅꯣꯡꯃꯇ ꯑꯩꯕꯨ ꯅꯉꯣꯟꯗ ꯀꯔꯤ ꯋꯥ ꯍꯥꯏꯒꯦꯅꯦ? ꯒ꯭ꯌꯥꯟ ꯇꯥꯔꯛꯀꯗ꯭ꯔꯥ, ꯋꯥꯈꯜ ꯇꯥꯔꯛꯀꯗ꯭ꯔꯥ ꯈꯟꯅ ꯑꯩꯁꯨ ꯀꯩꯁꯨ ꯍꯥꯏꯗ ꯂꯩꯕꯅꯤ꯫ ꯁꯤꯕꯨ ꯄꯨꯟꯁꯤ ꯀꯧꯕ꯭ꯔꯣ? ꯅꯠꯇꯦ, ꯀꯅꯥꯒꯤ ꯏꯃꯨꯡꯗ ꯁꯨꯃꯥꯏꯅ ꯇꯧꯅꯒꯦ? ꯉꯁꯤ ꯁꯣꯏꯔꯣꯏꯁꯤꯅ ꯉꯁꯤꯅ ꯑꯩꯅ ꯐꯨꯔꯛꯄ ꯁꯣꯏꯔꯣꯏꯅ꯫ ꯌꯨꯝꯁꯦ ꯑꯩ ꯅꯠꯇ꯭ꯔꯕꯗꯤ ꯀꯅꯥꯁꯨ ꯄꯨꯕ ꯉꯝꯗ꯭ꯔꯕꯣ? ꯅꯈꯣꯏꯅ ꯑꯗꯨꯝ ꯉꯝꯅꯕ ꯍꯣꯠꯅꯧ, ꯑꯩ ꯍꯥꯏꯔꯦꯗꯅ꯫ ꯑꯩ ꯍꯥꯏꯔꯦ, ꯁꯦꯟ ꯇꯥꯟꯕ ꯉꯝꯂꯣই, ꯏꯃꯨꯡꯁꯦ ꯃꯤ 3ꯇꯅꯤ ꯂꯩꯔꯤꯕ, ꯁꯤꯐꯥꯎ ꯄꯨꯕ ꯉꯝꯗ꯭ꯔꯗꯤ ꯀꯩ ꯀꯥꯟꯅꯔꯤꯒꯦ ꯅꯣꯏ ꯂꯩꯕꯒꯦ? ꯀꯩꯝ ꯀꯥꯟꯅꯗꯦ꯫ ꯄꯤꯕꯥ ꯋꯥ ꯈꯔ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈꯤ꯫ ꯏꯔꯩꯅꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯃꯥ ꯇꯁꯦꯡꯅ ꯄꯦꯟꯖꯗ꯭ꯔꯤ꯫ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯈꯤꯕ ꯈꯪꯍꯧꯗꯦ, ꯋꯥꯈꯜꯗꯁꯨ ꯑꯁꯨꯝꯅ ꯈꯟꯖꯔꯛꯏ꯫ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩꯁꯤ ꯃꯥꯒ ꯅꯨꯡꯁꯤꯅꯗꯨꯅ ꯂꯩꯃꯤꯟꯅꯔꯛꯄꯅꯤ, ꯑꯗꯨꯒ ꯃꯥꯒꯤ ꯃꯑꯣꯡꯁꯤꯅ ꯀꯔꯤꯅꯣ? ꯒ꯭ꯌꯥꯟ ꯇꯥꯔꯛꯀꯗ꯭ꯔꯥ ꯈꯟꯅ ꯈꯟꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯐꯠꯇꯕꯗꯤ ꯍꯦꯟꯖꯤꯜꯂꯤ꯫ ꯑꯩꯕꯨ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯤꯕꯣ? ꯏꯃꯥꯁꯤꯁꯨ ꯃꯁꯥꯁꯦ ꯉꯝꯗ꯭ꯔꯦ, ꯆꯦꯡꯁꯨ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯑꯁ ꯅꯨꯄꯥ, ꯅꯪꯕꯨ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯣ ꯀꯩꯗꯧꯒꯦ? ꯅꯣꯡ ꯅꯤꯅꯤ ꯑꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ ꯌꯨꯝ ꯑꯁꯤꯗ꯫ ꯊꯕꯛꯇꯤ ꯀꯅꯥꯅꯁꯨ ꯁꯨꯕ ꯆꯠꯇ꯭ꯔꯕꯅꯤꯅ ꯑꯋꯥꯠꯄꯒꯤ ꯑꯋꯥꯠꯄ ꯉꯥꯛꯇ ꯉꯥꯏꯔꯛꯂꯤ꯫ ꯃꯅꯦꯝꯅ ꯀꯩꯊꯦꯜ ꯊꯣꯛꯂꯤꯉꯩꯗꯗꯤ ꯆꯥꯛꯈꯨꯝꯒꯤ ꯑꯋꯥꯠꯄ ꯂꯩꯔꯝꯗꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯊꯣꯡꯅꯤꯡꯉꯥꯏ ꯆꯦꯡ ꯐꯥꯎꯕ ꯂꯩꯔꯛꯇ꯭ꯔꯤ꯫ ꯆꯦꯡꯐꯨꯗ ꯌꯦꯡꯂꯨꯕꯗ ꯆꯦꯡ ꯈꯨꯖꯣꯛ ꯈꯔꯈꯛ ꯌꯥꯎꯔꯝꯃꯤ, ꯃꯗꯨ ꯃꯅꯦꯝ ꯄꯤꯖꯔꯒꯦ ꯈꯟꯅ ꯊꯣꯡꯂꯝꯃꯤ꯫ ꯑꯌꯨꯛꯀꯤ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯤ, ꯐꯠꯇꯕ ꯐꯤ ꯈꯔꯁꯨ ꯁꯨꯗꯣꯛꯂꯨꯔꯒ ꯃꯅꯦꯝꯅ ꯃꯉꯣꯟꯗ ꯐꯝꯂꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫
Ima, isabu khara pharabro. Imase imungda sum leisinbado wakhal ithok tokti inam namsinba kum tawi haidana tapna tapna thoraktuna phamlibasini atubu aingon hairapa yadroima imauna koisen sena tawi mayamse ima khangi aduna imauda thabak hayingdene wadi ima khangi imaudi akhang kanbini asuk warabasi paw wai haidana hotnaribani kanagumbi mawam oiramlabadi nahana yum ase thadokuna chakrani adubu nangnya imabudi paroganu isanu pasi aina phasanari takpi tambirak prana khali aduga charoklaba kansida magi maning tauna aina haibu waga se amta tada leiri ima ai kaisu khandi masunu madi wakal soidan darakhinida madam pumbada akhang kanbi oyuko imagidi imauda hen wa kari sohainingai leite imaudi yum leimani yengo yum panbada thengnariba awabase hainaribaduni yum panbase ture lengoida kisu hena kupi haidana mado chumlaba wafamni yum paninga haidana tarai panba yaba nate phada nuksinaraga longna leinaraklabasu nupa natraga nupiduna wakhal khanthabu watlabadi imung ado soidana wagani nupi khakna yum ama panba ngama natene nupa khaknasu yum puba ngama nate marudi anidugi thamoi khangnaba amana amagi awaba nungaiba khangna satpaduni yum ama palaga siltangani khangdaba izanu pasida nate mayam ama leiramgadoribani madu pumbasu wakhal tarakpa oirasanu ngamle haidana nupibu phusaiba tawroidabani matang chana laksinba haigadabani manemna hariba pumba ireinu muna tajai ado aikhoigi siengba leiribro ireinu tapna khumjare laitrima haima adudi kamai tawnya onthokpanida nangbu ibungodaga haidabro hai adu madi miyema unagadaba lei aduna aikhoina thokpa phanaba silona hairami as onthokpagi isa haibadunida sidani mama mapa oibasingna wazaribasi piklingaidagi chawnaba haiduna awanu ngai thidana mapung phanaba hotnariba pumbase lamangi wanati adubu masaduna saraklaba kanda mama mapasing yengsinbigadabani adoima ai ngak leibaga kaithel thoklugi leiba insang napisingse yonthoklugi mamogi wafamdu tasengna yaningdi aduga yamna sunungaitaba haibdu oirami imau nupia nangbu tasengna warabro ireinu nokfeitawna aduina tiima yumgi mateng khasitang oirabasu oinabani yamna wagadaba thabaksu nate imagi mut silaga tawgadabani kaisu kaidi ima mamawna hanjin haimanbadagi upai leita yarami numit asidagi ireinu kaithel thoktuna insang napi yonba manemgi mut sinduna tawrami adubu mahakti kulasida luhonglaba kuijribanina mi ka hena khangnaramde masak matawdu watabana migi miwasu ngangnaba huraklami bibasu adumangai yumda hanjilaktaba phawbu yawi mawong aduda ireinu wamta hairudre manemgi khanduna mangasi phawba yumasida leiribani kaithildani nupa yungawba khara nga leiruni haida laklami nupa amana ireinu ubada mamikatu surusru naituna mu yengi aduga lakminariba matawsingda onsinduna da sidi dagati he nupa amna karamba ngano karino nganati tu sileri nupisi makhoi pumba ireinugi manakta sangsilaklami nupi haisinabu mapan thokna thabak tawrabadi yengsinbinaba yame haibaduni tawribasi fana thamoi sengna tawrabasu kalakpa yengsinbana mangthana chatpa miyoibu oibana adumak madugi phatraba lichat adu hongba ngamnate nupa amana ireinu usitana yenglaga hairai kaino nasaktu yam phajaraga nasu jam oiraga insang napigi yolisibo ireinu kari sukumlude magina kana phamlibasing adu maga khara khradi lapnarami aduna masatu mi paiba supoi adubu kari sukumlude amana kaino nasu yam oiraga managa panglajat karem naribani mawong adu adubu
ꯅꯨꯄꯤ ꯑꯣꯏꯕ ꯄꯥꯡꯒꯜ ꯊꯣꯛꯄ ꯉꯝꯗ ꯇꯨꯃꯤ ꯂꯩꯁꯩ ꯃꯔꯝꯗꯤ ꯃꯥꯅꯔꯨꯕꯗ ꯂꯦꯝꯗꯦ ꯈꯜꯂꯤ ꯁꯣꯝꯗ ꯄꯤꯕꯥ ꯑꯃꯗꯤ ꯇꯣꯝꯕ ꯃꯈꯣꯏ ꯑꯅꯤꯁꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯏ ꯅꯨꯄꯥ ꯈꯔꯅ ꯅꯨꯄꯤ ꯑꯃꯗ ꯑꯣꯝꯁꯤꯟꯗꯨꯅ ꯋꯥ ꯀꯟꯅ ꯀꯟꯅ ꯉꯥꯡꯕꯗ ꯎꯕꯗ ꯇꯣꯝꯕꯅ ꯇꯥꯎ ꯁꯤꯕꯨ ꯑꯩꯗꯤ ꯅꯪꯒꯤ ꯅꯨꯄꯤꯗꯨ ꯃꯥꯜꯂꯤꯅꯦ ꯄꯤꯕꯥ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯩꯊꯦꯜ ꯊꯣꯛꯇꯨꯅ ꯏꯟꯁꯥꯡ ꯅꯥꯄꯤ ꯌꯣꯜꯂꯦ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯈꯪꯂꯝꯗꯦ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯣꯏꯔꯝꯃꯣꯏꯗ ꯅꯪꯁꯨ ꯅꯠꯇꯦ ꯑꯝꯇ ꯃꯨꯟꯅ ꯌꯦꯡꯉꯨ ꯑꯩꯗꯤ ꯅꯪꯒꯤ ꯅꯨꯄꯤ ꯌꯥꯝ ꯃꯥꯜꯂꯤ ꯄꯤꯕꯥꯁꯨ ꯇꯣꯝꯕꯅ ꯍꯥꯏꯔꯤꯕꯗꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯏ ꯅꯨꯄꯥ ꯈꯔꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯛꯅꯕꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯆꯦꯟꯁꯤꯜꯂꯤ ꯑꯗꯨꯒ ꯍꯦꯛꯇ ꯈꯨꯠ ꯊꯥꯕ ꯍꯧꯔꯝꯃꯤ ꯌꯨꯒ ꯉꯥꯎꯕꯒ ꯅꯨꯄꯥ ꯈꯔꯗꯨ ꯇꯣꯝꯕꯒ ꯄꯤꯕꯥꯒꯅ ꯐꯖꯅ ꯐꯨꯔꯝꯃꯤ ꯇꯣꯝꯕꯁꯨ ꯃꯌꯨꯝꯗ ꯂꯩꯍꯧꯔꯤ ꯄꯤꯕꯥ ꯏꯔꯩꯅꯨꯕꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯃꯍꯥꯛ ꯉꯁꯤ ꯇꯁꯦꯡꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯁꯥꯎꯅꯤꯡꯕ ꯄꯦꯟꯗꯕ ꯐꯥꯎꯔꯝꯃꯤ ꯑꯗꯨꯒ ꯉꯁꯤ ꯊꯣꯛꯂꯤꯕꯁꯤ ꯃꯥꯅ ꯊꯣꯛꯍꯟꯕꯅꯤ ꯈꯟꯕꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯛꯂꯝꯃꯤ ꯃꯃꯥꯁꯨ ꯃꯉꯣꯟꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯏꯔꯩꯅꯨꯁꯨ ꯋꯥ ꯑꯝꯇ ꯉꯥꯡꯈꯤꯗ꯭ꯔꯤ ꯑꯣꯏꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯇꯝꯅ ꯀꯩꯗꯧꯔꯕꯅꯣ ꯈꯟꯗꯨꯅ ꯍꯪꯂꯛꯏ ꯀꯩꯗꯧꯔꯤ ꯃꯧ ꯏꯕꯦꯝꯃ ꯏꯕꯨꯡꯉꯣ ꯀꯩꯗꯧꯅꯔꯒꯦ ꯈꯟꯅꯔꯤꯕ꯭ꯔꯣ ꯅꯣꯏ ꯑꯅꯤꯕꯣ ꯏꯔꯩꯅꯨ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯦ ꯇꯨꯃꯤꯟ ꯅꯣꯟꯊꯔꯒ ꯐꯝꯂꯒ ꯂꯩ ꯃꯃꯤꯠꯇꯒꯤ ꯃꯄꯤꯁꯨ ꯁꯤꯟꯊꯔꯛꯏ ꯃꯃꯧꯅ ꯀꯞꯄꯗꯨ ꯎꯕꯗ ꯇꯝꯅ ꯄꯥꯈꯠꯂꯗꯨꯅ ꯃꯧ ꯀꯩꯗꯧꯔꯒꯦ ꯏꯃꯥꯗ ꯍꯥꯏꯌꯨ ꯑꯩꯒꯤ ꯏꯃꯧꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏ ꯉꯁꯤ ꯐꯥꯎꯗ ꯏꯃꯧꯒꯤ ꯃꯤꯠꯇꯒꯤ ꯄꯤꯔꯥ ꯑꯃꯠꯇ ꯁꯤꯟꯊꯈꯤꯗ꯭ꯔꯤ ꯑꯗꯨꯒ ꯀꯔꯤꯒꯤ ꯉꯁꯤ ꯁꯤꯟꯊꯔꯤꯕ ꯏꯃꯥꯗ ꯍꯥꯏꯌꯨ ꯏꯃꯥ ꯂꯩꯔꯤꯕꯁꯤꯗꯤ ꯄꯤꯕꯥ ꯃꯥꯅ ꯑꯣꯏꯅ ꯇꯞꯅ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯅꯆꯥꯅ ꯐꯠꯇꯕ ꯑꯣꯏꯔꯨꯕꯅ ꯃꯁꯤ ꯄꯨꯝꯕ ꯊꯣꯛꯂꯤꯕꯅꯤ ꯑꯩꯅ ꯐꯕ ꯑꯣꯏꯔꯝꯂꯕꯗꯤ ꯃꯁꯤ ꯊꯣꯛꯂꯝꯂꯣꯏ ꯑꯗꯨꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯕꯅꯤ ꯏꯃꯥꯗ ꯁꯦꯡꯅ ꯑꯃꯨꯛꯇ ꯈꯪꯍꯜꯂꯨ ꯄꯤꯕꯥꯅ ꯃꯃꯥꯗ ꯊꯣꯛꯈ꯭ꯔꯤꯕ ꯄꯨꯝꯕ ꯇꯝꯂꯝꯃꯤ ꯇꯝꯅ ꯋꯥꯗꯨ ꯇꯥꯕꯗ ꯁꯥꯎꯅꯤꯡꯕ ꯄꯦꯟꯗꯕꯅ ꯃꯁꯥꯗꯨ ꯐꯨꯟꯒꯠꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯃꯧꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨꯗ ꯃꯥꯅ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕꯗꯨ ꯐꯨꯗꯣꯛꯂꯨꯔꯕꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯔꯣꯏ ꯈꯟꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯛꯏ ꯏꯁꯤ ꯏꯃꯧ ꯂꯥꯟꯗꯦ ꯏꯃꯧꯅ ꯀꯔꯤꯒꯤ ꯀꯞꯂꯤ ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ ꯃꯗꯨꯗꯤ ꯍꯦꯟꯖꯤꯟꯅ ꯈꯜꯂꯨꯔꯅꯨ ꯍꯌꯦꯡꯗꯒꯤꯗꯤ ꯏꯃꯥ ꯑꯗꯨꯝ ꯊꯣꯛꯂꯒꯦ ꯍꯧꯖꯤꯛꯇꯤ ꯏꯁꯥꯁꯨ ꯐꯔꯦ ꯁꯤꯗꯒꯤꯗꯤ ꯏꯃꯧ ꯑꯗꯨꯝ ꯂꯦꯡꯗꯅꯅꯦ ꯌꯨꯝꯗ ꯂꯩꯔꯣ ꯏꯃꯧꯒꯤ ꯏꯃꯥ ꯂꯩꯔꯤꯕꯁꯤꯗꯤ ꯄꯤꯕꯥ ꯃꯃꯥ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛ ꯆꯪꯁꯤꯟꯗꯨꯅ ꯏꯃꯥ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯅꯆꯥꯅ ꯐꯠꯇꯕ ꯑꯣꯏꯕꯒꯤ ꯑꯁꯤ ꯊꯣꯛꯂꯤꯕꯅꯤ ꯑꯩꯅ ꯋꯥꯈꯜ ꯌꯥꯎꯔꯨꯗꯕ ꯏꯃꯥꯒꯤ ꯑꯋꯥꯕ ꯎꯗꯕ ꯏꯃꯨꯡꯒꯤ ꯀꯔꯤ ꯋꯥꯠꯂꯤ ꯀꯔꯤ ꯇꯧꯔꯤ ꯌꯦꯡꯁꯤꯜꯂꯨꯗꯕ ꯑꯃꯗꯤ ꯌꯨꯝ ꯄꯥꯜꯂꯒ ꯑꯩꯒꯤ ꯅꯨꯄꯤꯒꯤꯗꯃꯛ ꯅꯣꯡꯃꯇ ꯑꯋꯥꯠ ꯑꯄꯥ ꯍꯪꯗꯕ ꯋꯥꯔꯤ ꯁꯥꯗꯕ ꯃꯁꯤ ꯄꯨꯝꯕ ꯑꯩꯅ ꯐꯠꯂꯨꯗꯕꯅꯅꯤ ꯏꯃꯥ ꯅꯆꯥꯒꯤ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯏꯔꯥꯜ ꯑꯁꯦ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯐꯅ ꯐꯠꯇ꯭ꯔꯕꯁꯨ ꯏꯆꯥꯅꯤ ꯐꯠꯇꯦ ꯈꯪꯕ ꯏꯆꯥꯅ ꯍꯦꯟꯕꯅꯤ ꯅꯨꯡꯁꯤꯕꯁꯨ ꯃꯁꯥꯅ ꯑꯗꯨꯝ ꯍꯥꯏꯔꯛꯂꯕꯗ ꯀꯔꯝꯕ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯉꯥꯛꯄꯤꯔꯣꯏ ꯐꯅ ꯐꯠꯇ꯭ꯔꯕꯁꯨ ꯃꯆꯥꯕꯨ ꯃꯤꯃꯥꯡ ꯊꯣꯛꯅ ꯐꯠꯇꯦ ꯍꯥꯏꯅ ꯍꯥꯏꯔꯨꯗꯦ ꯑꯗꯨꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯏꯃꯥ ꯄꯦꯜꯂꯤ ꯑꯩꯅ ꯋꯥꯅ ꯉꯥꯏꯔꯛꯄ ꯃꯤꯀꯨꯞ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯔꯤꯕ ꯃꯤꯀꯨꯞ ꯑꯁꯤꯅꯤ ꯏꯆꯥꯅ ꯋꯥꯈꯜ ꯇꯥꯔꯛꯄ ꯉꯥꯏꯕꯗ ꯏꯃꯥ ꯋꯥꯔꯦ ꯉꯁꯤꯗꯒꯤꯗꯤ ꯅꯪ ꯑꯩꯒꯤ ꯏꯃꯧ ꯑꯁꯦ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯌꯨ ꯃꯥꯅ ꯁꯤꯗ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯅꯨꯡꯉꯥꯏꯕ ꯈꯪꯗꯅ ꯋꯥꯔꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤ ꯏꯕꯨꯡꯉꯣ ꯆꯤꯟꯅ ꯊꯣꯛꯅ ꯈꯠꯅꯗ꯭ꯔꯕꯁꯨ ꯅꯪꯒꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯣ ꯏꯃꯧ ꯑꯁꯦ ꯀꯌꯥꯗ ꯋꯥꯍꯜꯂꯤꯕꯅꯣ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯦ ꯐꯥꯒꯤ ꯌꯥꯕ ꯅꯠꯇꯦ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯃꯛ ꯋꯥꯈꯜ ꯇꯥꯃꯤꯟꯅꯕ ꯑꯃ ꯆꯪꯏ ꯏꯃꯧꯁꯤꯅ ꯐꯅ ꯐꯔꯕꯁꯨ ꯅꯪꯅ ꯋꯥꯈꯜ ꯌꯥꯎꯗꯕꯅ ꯀꯌꯥꯝ ꯋꯥꯅꯅꯣ ꯏꯃꯨꯡ ꯑꯁꯤ ꯂꯩꯔꯤꯕꯁꯦ ꯅꯪꯅ ꯒ꯭ꯌꯥꯟ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏ ꯍꯦꯟꯅ ꯆꯥꯎꯈꯠꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯣꯏꯗ꯭ꯔꯥ ꯏꯃꯥ ꯅꯆꯥꯒꯤ ꯋꯥꯈꯜ ꯑꯁꯤꯅ ꯈꯟꯊꯕ ꯉꯝꯂꯨꯗꯕꯅ ꯏꯃꯥ ꯑꯃꯗꯤ ꯏꯔꯩꯅꯨꯕꯨ ꯌꯥꯝ ꯋꯥꯍꯟꯈ꯭ꯔꯦ ꯉꯁꯤꯗꯒꯤ ꯅꯆꯥ ꯊꯕꯛ ꯁꯨꯕ ꯍꯧꯔꯒꯦ ꯏꯃꯥ ꯑꯃꯗꯤ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯅꯨꯡꯉꯥꯏꯅ ꯉꯁꯤꯗꯒꯤ ꯊꯝꯂꯒꯦ ꯃꯃꯥ ꯑꯣꯏꯕꯤ ꯃꯥꯒꯤ ꯊꯃꯣꯏꯗꯤ ꯃꯆꯥꯒꯤ ꯋꯥꯍꯩ ꯑꯗꯨꯅ ꯃꯊꯃꯣꯏ ꯑꯗꯨ ꯄꯦꯟꯖꯔꯦ ꯏꯔꯩꯅꯨꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯍꯩꯗ ꯋꯥꯔꯝꯕ ꯄꯨꯝꯕ ꯀꯣꯛꯈꯤꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯆꯔꯛꯏ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯅ ꯄꯤꯕꯥ ꯇꯝꯅꯥ ꯑꯃꯗꯤ ꯏꯔꯩꯅꯨ ꯃꯈꯣꯏ ꯄꯨꯟꯅ ꯅꯨꯡꯁꯤꯅꯅ ꯑꯃꯅ ꯑꯃꯒꯤ ꯑꯋꯥꯕ ꯈꯪꯅꯗꯨꯅ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯈꯤꯔꯝꯃꯤ